आकाशवाणी इम्फाल खेत्रमयुम चित्रभानु न पाउ पाजरी अहानबदा मरु एबा पाउ मणिपुर ngasi ब्रजर ताबदा नुपा मचा अमा लेखिद्रे युम याउना मही मुरुंग कया अमांगा थोखरे कांग्रेस लुचिंगबा इरिंगबम हेमोचंद्र ngasi mahaki dol digi resign tokre thong asi varat amadi manipur da कांग्रेस dol asi marai chaithakle haibagi khudam amani haina BJP na phongdokre maleng ate mafam singda pangthokna bugu manipur da ngasi SR Sunday pangthokre राष्ट्रपति द्रौपदी मुर्मू ngasi भारत रत्न अवार्ड हानगी उप प्रधानमंत्री लाल कृष्ण अडवाणी दा खुशिनखरे अमसुंग बीजेपी लुसिंगबा अमसुंग प्रधानमंत्री नरेंद्र मोदी ना लागलेबा लोकसभा मिखलगा मरी लेनेना बीजेपी की कैंपेन ngasi दगी उत्तर प्रदेश की मिरुता हौखरे मणिपुर की मफम कयादा ngasi ayu anganbada akhakra yauna nong chuki Imphal West Zilla gi lamphel pat leba agriculture gi quarter de leba cheitara rom surba nupa macha ngasi ayu pung 13 adwai da brazil tabadi gi lekhidre mafam kayada akan banungsit amadi akhakra yauna nong tabadi gi amanga ta kaya thoankhre nong amadi nong lenusi numberam oiduna mahi murong kaya su amanga ta thoankhre Thobal Zilla gi khongjong gi sangai khongda leba yum ama nong lenusi aduna hundokiduna chauna amanga ta thoki ekhogi Thobal pangmin hai thokdok thopam da zila adu gi deputy commissioner na chatuni ying singki amadi awaba taraba imungda selgi tengbang pikhi ngasi manipur yauna abonong por raisa singda thokiba akha ara amadi nongle nusit asigi matangda manipur university gi geography department ki professor Kundrapam Pradeep Kumar na Akashvani Imphal gi ipau kangbu da hai mahausa dagi nongju tha laktinge mamangda asigumba akha ara amadi len yawba akanba nongchuba gi thong asi thokna lakli marum aduna asigumba matam asta yariba makai pikliba angangsina nong churingai amadi akhak arau toringai da yumdagi mapan thokdana ba allamansinna senabigadabani Indian National Congress ki luchingba amadi hanegi Manipur Vidhan Sabha gi adhyaksa Iringbam Hemochandra ngasi mahaki dol Congress tegi resign tawre haina lokthokre Mamagi Manipur Vidhan Sabha Mikhal da Congress ki ticket ta mai paktuna Raiji ki Congress na luchingba sarkar da mantri phabu aramlaba Congress dol ki luchingba asina mahak dol digi resign tawre haibagi cherol ngasi All India Congress Committee ki President Malik Arjun Kharge amadi Manipur Pradesh Congress Committee ki President K Megha Chandra da pisinki tungda Major Kulda leba Manipur Press Club ta pangtopa pawgi mifam amada Sri Hemochandra na Congress dol gi matang da penda bo wapung kaya thamki masigaluna na ma hauji pawgi oina dol amataga khusam noduna thabak tawba leite masigaluna na mahna Congress dol gi resign tawba amadi lakadarba Manipur gi Lok Sabha mikhal ani asiga karigumba makhal amataga mari lene di haina su sengdokhi mahna hai ai Lok Sabha gi damakta thabak tawgi busu leite aduga ai candidate ama oina natraga vote leap ki haina khallaga ai thabak tawgi busu nate ai asam koina leiramba aina Congress party tolei bise karigino haibu ai free oini I want to speak as a free man Kayino wa hayang Congress party da leina ai Congress party ki firang makham da leita ga ai ngonda athingba ngonda apunba yam leya adu ai free oina ngangi kayu Manipur se phani Manipur ki phiu mo se phagalani masida ai koina sida prachar tawdna ama tawdna da tawdna ina vote uji election na lepoidna adum da pam da bugi ai adugi maram da ki tokse bani Amorom dangasi Congress dol ge luchingba iringbam Hemochandra dol asti ki resign tokiba asina Bharat amadi Manipur da Congress dol asimrai chaitharakle habegi khudam amani haina Bharatiya Janata Party BJP gi Manipur Pradesh ki wangangloi M Ashwini Kumar na phungdokre Manipur gi ina Lok Sabha Kendra da RP Athawa legi mirap oriba Maheshwar Thongnawjam da dol asina pangba yaba mateng pangani haina dol gi North East Observer Vinod Nikaze na phungdokre Dol gi luchingba asina haileba asigi Maharashtra natana ache raja singda NDA da chaminari ba RP Athawa legi mirep na BJP ga mikhalda lamba paba yaru haiba lekte karingba dol asigi matik chaba mirep lerabadi BJP gi mirep pu mikhalda maithiba piduna mai papa phawa yauri dol asigi mirep oriba Maheshwar Thongnawjam na Manipur gi irangi matangda lokiba thodang bu thagat pa phungdul oduna mahakpu mikhal mai pahna ba dol asna pangba yaba mateng pangani haiki Mayor na hogdokiba ekhogi anoba lawngwanggi vote haiba campaign asigi makha chatharakpa oina ngasi haingang makha lekai community hall da pangthokre maduda haingang kendra gi manung chanba leiba club taramari amadi mara paibising yauna local leaders sing unabagi mifam ama pangthoki mifam aduda lakadariba 14 suba Lok Sabha mikhal ga mari leinaba warep kayamaram lokhi warep sing adugi manungda mirep sing degi sel lokdaba jaksa hijana ba tawdaba mahut silaga vote thadaba tawdaba mikhal gi road so natraga rally de saru yadaba muscle power sin aduna namphu sapu tawduna
vote thadahanbagi culture muthap amadi isagi voting right pu manghandaba haibana chingbasing yauri amaram da wangoi kendro gi manung chanba wangoi longjam leke community hall da lamdam adungi club amadi marai pabi singu ebe campaign ama su pangthoki madidasu chap manaba warep sing lokhi tabiriba pawasi akaswani imphal dagini Malim Simba Tungna Prabhu Jisu Christpur Cross the Pangting do not halaba matunda amuk hinkalakibagi Esther Sunday Palantoram ngasi pangtoki tungan berser sing da hingnong degi Esther Gilasho Sabha sing pangtok naki Ukrul Zilla the Soster sing da Prabhu Jisu gi matik magun soitaduna Lashol isa isak pagaluna na Esther Sunday dharmagi oiba thorom kaya galuna na pangtoki dharmagi chanabi khaktanat na imung manung amadi kunagi punsigi marida numit asingasi achoba maru oiba thorom amu oina Zilla asida paksa na pangtok naki hiramasi gi matang da Christian Singkitamak Easter Sunday asi maru oiba amasong yamna nungaiba numit ama oyi Easter Sunday ayuk angan bada Jishu Christian na taipang kimiway kannaba mongpham taki hingkat khiba atu ningsingba oina Okru Zilla da Labor Church ayamba na ayuk numit thoklak bada cemetery da sunrise service pangthok na yi nungthir da harau nungaiba ki ishai competition church ayamba da pangthoki Okru Zilla si da denomination khaida da na church 400 ki chang da lei loina na Zilla si 95% Christian ni haiba yai numitang wairam harau nungai bagi chaklen family kuting prathana tauminaraga chamini yi Okru Zilla da Easter Sunday observes tauri basi religious significance khak natana family life amasung community life strengthen tauri bu thang na yi Akashvani Imphal ki pau ki tamak Okru ta ki sorting shimre Iconic Award amadi International Achiever Award pangkraba maibam Amarjit Singh ngasi Meche Community Joint Coordinating Committee Thobal da Labor Babu Bazar pangthopa achamba thorum amada taram okre differently able person ama oriba Thobal Kuno Awang Mayai Lekai degi Amarjita Award asi handak New Delhi Labor All India Council na Journalism amadi Social Work da pirakpani CCS ke nasinda ngasi Herok Patrida Health Camp ama pangthokre JR Hospital and Research Institute ka kusam naduna pangthoke health camp atuda general medicine gaini pediatric singba analying ka chathekilone na hida langthak singsu yenthoki Ningthokong Protection Committee nasinda ngasi miyangi oiba mipam ama bisam buzilagi oknarel laibung da pangthokre mipam atuda hauji rise asida tangduleta da phibam leibana lakadoriba Lok Sabha mikals da thawa yokshin bagi muta isagi kulngak pana hena lupam to I haiba asigi matang da khanakre Seita thokpang lupna numit taruk ni chumna Assamgi Bontarapur amadi Tripura gi kono Agartala da chathiki ba khori rol khongchatta saruk yaki ba miyoi singasi Imphal da thonglakre khongsat adu da saruk yaki ba Sahitya Academy Award Sarasan Thiam hai Manipur gi apunba gi saktam sagapada Sahitya amadi nat ki achoba thokdang yauri mahagna hai ekhogi lon Sahitya amadi nat bunga ngna bagi wakhalon da charkiba khori rol khongchatta saruk yaki ba miyoi singbu Assam amadi Tripura gi meiti sinna harau tayam na okhi khongsat is the State Kala Academy Award RK Budhimanta saruk yaki Kaching Makhalekai degi nomaithem manikjani iba lari control map bandab amasung hangatna yenglu bada ngasi phongkhre Kaching Paji lekai leba nursing tharkur mandap da pangthoki ba lari phongpegi thorum atuda History Society Kaching gi secretary Pukram Bram Rajan amadi macha chanu Kaching gi president Dr Nomaithem Pramodini saruk yaki makoi anina lari ani atugi matang da wangang khi Ka Manipur Hindustani Sangit Mahavidyalaya Kaktina Sinduna vocal instrument amasung percussion music oiba classical music concert amadi training program amanga se Kaching Tural wangmota leba Ka Manipur Hindustani Sangit Mahavidyalaya gi auditorium da pangthokre Assam Rifles na Kamjong Zilla gi Jet Soroda ainkai na uputhok na bohonaramba tractor ni toy faga pangamkre makhata ba thabak lakhona bagi damak phagalaba using amadi driver sing adu Zilla adigi forest bit officer da kusina kre Assam Rifles na Zilla asida tha asigi kundegi ngasi fawba yamlaba kwa supari yawba back lising tera hena phaga pangamkre amaromda Assam Rifles na sinduna ngasi thoba Zilla da Labor Paradise English School da Indian Army da changna bagi matang da lecture program ama pangthokre Mahusagi umang singak senba amadi yukotna thambagi pandam da nomagi awareness program amang si Bisnupur Forest Division sinduna quarter community hall da pangtokre maduda mahiro yankai hena saru yaki thoromasigi technical session sing da akang hikiana umang yokna thambagi matang da wangang khi CPI Hairok Local Council ki yankai subam mipam ngasi Hairok Part 1 haitu pokpi da pangtokre thorum aduda CPI Manipur State ki luching basing amadi CPI Hairok Local Council ki luching basing su saru yaki
अमरोमदा बिशनपुर लेब CPI डिस्ट्रिक्ट ऑफिस ngasi जिला असकी विधानसभा केंद्र तरुकी दोलगी लुचिंग सिंगी ओइबा मिफम अमा पांगथोखरे मिफम अदु मणिपुर कंसी मिओइबा जाति कंसी हाइब हिरमदा नोमगी ओइबा पांगथोखिबनी मिफम अदुदा जिला असकी मियामबु चखटपा अमदि नेतान हिंगनबा ngamहनबि मतंदा वफुम कया यावबा वरेफ सिंग लोकी हाइना दोलगी चेरो असिन हाइरि CPI Thobal local gi kuntra taruk suba local conference nga secretary Sanglen Thobal la pangthokre thorum udu dol asigi hanagi secretary Comrade Lesram Sotin Kumar na dol gi financing gatun hogdoki maduda CPI National Control Commission gi member Dr. M Nar amadi dol gi thumi kya sarup yakhi Lakadar Lok Sabha Mikhal ga mari lenena lokho persexual thorang oina Thobal zila gi excise sem nga si androrom de gi purakpa yamlaba yungok sing fagat pangangkri hari asigumba mayai ka bani sa sing yondana ba madi chadana ba Thobal zila gi excise district level nodal officer na appeal tawri Normal oiba rajasa ki sosata camping amasung voter awareness ki drive ki thoram amanga si Manipur University gi auditorium da pangthukre thoram asi kendra youth affairs amasung sports mantralo na shinbani Revis lena dig ngakthona bahui amadi hodong de hida kapthokpagi thoram ama Imphal West ki singjame thongam lekai denga si pangthokre Service Recreation and Organization of Youths Serona Clubnas Rajagi Veterinary and Animal Husbandry Vibhag kosundna pangthokiba thoram adada punna hui amadi hodong chamarom de hida kapthoki Akashvani Imphal gi pau tabiri Rashtrapati Draupadi Murmu ngasi leba asigi michen da piba khwaidi wangba mana Bharat Ratna Award hanagi Upa Pradhan Mantri Lal Krishna Advani da khusin nakre mana ase Rashtrapati na New Delhi leba mahaki yum da khusin nakhibani thoram adu da Upa Rashtrapati Jagdeep Dhankar Pradhan Mantri Narendra Modi hanagi Upa Rashtrapati M Venkaiah Naidu Ngaksal Mantri Rajnath Singh Griha Mantri Amit Shah amasung LK Advani gi imung manum gi miyoi sing susar yakhi Social media da thagatpa post amada Rashtrapati Draupadi Murmu hai Lal Krishna Advani SSA humbutra hena leba asigi damak ta kathop galune na singthani nga oiba thabak kayamrum torumba mishakni BJP lusingba amasung Pradhan Mantri Narendra Modi na lakleba Lok Sabha Mikhal ga mari lena na BJP ki campaign ngasidagi Uttar Pradesh ki mirutta hokre Mikhal ga mari lena ba miyang gi mitin amada wangang laduna Pradhan Mantri na hai handa pangthok doriba Lok Sabha Mikhal asi sarkar amasen nambagi natte Mikhal asi Bharapur chakhot paleba amadi malengi oina sel tungi lamda makok thongba leba ama oina bigi pandamda pangthok pa Mikhal oigini Vara nangasi semilong gilam da mangsil thaba malengi taramathu shuba thakta leba leba oijaba tarabasu leba asida laira bagi pankai makhad leba imung masing hingalakli asigumba bharat na malengi khwaidgi semilon phaba manga suba leba orakpa matamda leba asigi miyoi koti kun manga laira bagi khobam degi ningtamba phangani Mang hai leba asibu senja thumja toba miyoi singdagi mapung phana ningtamhan ba haibasi mahaki achoba khongjang amani hoki bache tara asida miyamna amuk hana otol oroi haina khalluba thabak kayamarum sarkar asina mai pakna paikhatki hairi ba thabak sing adugi manungda Ajodhya da Ram Mandir saba one rank one pension scheme amasu triple talaki mayokta ain semduna chanahanki Masigaluna na Lok Sabha amadi Vidhan Sabha singda nupi singi chada kunra hundoi set kaktuna thambagi ain pass togduna chananki Uttar Pradesh ki Meerut Lok Sabha kendra dagi BJP gi oina Ramayan TV serial da maming lekhraba TV actor Arun Gobind Mirep oina thadokle ngasi gi Mikhal ga mari lena ba miyang meeting aduda Rashtriya Lok Dol gi President Jen Chaudhary amasung BJP gi mukok thongba luchungba kaya saru yakhi panba yabadi Uttar Pradesh ki Lok Sabha Mikhal asi tangkak tere thongna pangthokadabani Hojik aroibada maroiba pau amuk hana Manipur ngasi Brazrata bada nupa macha malekidre yum yauna mahi morong kaya amangata thokre Congress luchingba Irengbam Hemochandra ngasi mahaki dol dagi resign tokre thong asi Varat amadi Manipur da Congress dol asi marai chatharakle haibagi khudam amani haina BJP na phungdokre Malenga te mapam singda pangthok na bagum Manipur da sungasi Esther Sunday pangthokre Rashtrapati Draupadi Murmu ngasi Bharat Ratna Award hanagi Upa Pradhan Mantri Lal Krishna Advani da kushin nakre amasung BJP luchingba amasung Pradhan Mantri Narendra Modi na lagliba Lok Sabha Mikhal ga mari lena na BJP ki campaign ngasi dagi Uttar Pradesh ki minuta hokre paulizare